ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯉꯧꯕ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯃ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯕꯤꯀꯥꯁꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦꯗꯨꯅ ꯕꯤꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯐꯠ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯊꯣꯏꯕꯤꯗꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨꯐꯛ ꯇꯥꯁꯤꯟꯗꯨꯅ ꯕꯤꯀꯥꯁ ꯃꯆꯦ ꯂꯦꯡꯕ ꯐꯥꯎ ꯀꯤꯔꯤ ꯁꯣꯔ ꯇꯅꯤꯛ ꯇꯅꯤꯛ ꯍꯣꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ, ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯤꯌꯣ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ." ꯕꯤꯀꯥꯁꯇ ꯊꯣꯏꯕꯤꯂꯣꯝꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯊꯣꯏꯕꯤꯅꯁꯨ ꯃꯀꯨꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯤꯠ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯃꯈꯣꯏ ꯑꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯕꯤꯀꯥꯁꯅ ꯍꯪꯂꯛꯑꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯑꯁꯤꯔꯥ?" ꯊꯣꯏꯕꯤꯗ ꯈꯣꯟꯖꯦꯜ ꯅꯦꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩ ꯊꯣꯛꯄ ꯀꯤꯖꯩ." ꯕꯤꯀꯥꯁ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨꯁꯨ ꯍꯧꯒꯠꯍꯜꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯖꯂꯩꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯅ, "ꯕꯤꯀꯥꯁ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯤ. ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ." "ꯀꯔꯤꯅꯣ? ꯊꯤꯕ ꯌꯥꯕ ꯉꯥꯏꯍꯥꯛꯇꯪꯗꯤꯅ ꯊꯤꯈꯤꯁꯤ. ꯀꯔꯤꯒꯨꯝꯕ ꯄꯥꯈꯨꯝ ꯈꯔ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯊꯥꯖꯩ. ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯅꯛꯅ ꯂꯩꯌꯨꯅ, ꯀꯩꯝꯇ ꯇꯧꯔꯣꯏꯕ." ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯊꯣꯏꯕꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯇꯞꯅ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯅ ꯕꯤꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯊꯣꯡꯖꯤꯟꯗ ꯂꯦꯞꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯠꯇ ꯎꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯗꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯝꯂꯕ ꯍꯣꯜꯋꯦ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯣꯜꯋꯦ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯍꯣꯜꯋꯦꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯎꯒꯤ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯕꯤꯀꯥꯁꯇꯨ ꯃꯈꯣꯏꯅ ꯉꯁꯥꯏ ꯀꯥꯔꯛꯈꯤꯕ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯣꯝꯗ ꯑꯃꯨꯛ ꯃꯩ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ꯫ "ꯑꯩ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯝꯇ ꯈꯨꯜꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨ ꯀꯨꯝꯊꯕ ꯍꯦꯛ ꯍꯧꯕꯒ ꯎꯕꯥꯛꯅ ꯁꯥꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯣꯜꯋꯦ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯄ ꯃꯈꯣꯜꯅꯤ꯫ ꯕꯤꯀꯥꯁ ꯍꯣꯜꯋꯦ ꯑꯗꯣꯝꯗ ꯃꯃꯩ ꯑꯗꯨ ꯐꯠ ꯂꯩꯁꯤꯜꯂꯤ꯫ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯕꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯏꯕꯤ ꯑꯗꯨ ꯍꯣꯜꯋꯦ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯌꯥꯝꯅ ꯌꯥꯡꯅ, ꯀꯅꯥꯁꯨ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏꯗꯕ ꯃꯑꯣꯡꯗ꯫ ꯃꯇꯧ ꯑꯗꯨ ꯕꯤꯀꯥꯁꯇꯣ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯤꯀꯥꯁꯇ ꯀꯟꯅ ꯂꯥꯎꯏ, "ꯊꯣꯏꯕꯤ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯣ? ꯑꯗꯨꯝ ꯆꯠꯈꯤꯅꯣ." ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯕꯗꯤ ꯇꯥꯕꯤꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯊꯣꯏꯕꯤꯗꯤ ꯑꯃꯝꯕ ꯍꯣꯜꯋꯦ ꯑꯗꯨꯗ꯫ ꯕꯤꯀꯥꯁꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯔꯛꯏ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ꯫ ꯃꯥꯅ ꯆꯦꯟꯕꯒꯤ ꯁꯥꯐꯨ ꯑꯗꯨꯗ ꯎꯕꯥꯛꯅ ꯁꯥꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯇꯦꯛꯀꯗꯕ ꯍꯦꯛ ꯃꯥꯜꯂꯤ꯫ ꯕꯤꯀꯥꯁꯅ ꯆꯦꯜꯂꯛꯄꯅ ꯍꯣꯜꯋꯦ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯣꯔꯅꯔ ꯊꯦꯛꯂꯒ ꯍꯣꯜꯋꯦ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯍꯣꯜꯋꯦ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯀꯦꯟꯗꯜ ꯃꯩꯉꯥꯜ ꯑꯃ ꯄꯤꯛꯇꯛꯅ ꯕꯤꯀꯥꯁꯅ ꯎꯔꯝꯃꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯣꯝꯗ ꯊꯣꯏꯕꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯕꯤꯀꯥꯁꯅ ꯎꯔꯤ꯫ ꯕꯤꯀꯥꯁꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯊꯣꯏꯕꯤ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯕꯤꯀꯥꯁ ꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯑꯝꯃꯤ꯫ ꯕꯤꯀꯥꯁꯀꯤ ꯃꯥꯏꯀꯩ ꯇꯞꯅ ꯂꯥꯛꯄ ꯍꯧꯏ ꯊꯣꯏꯕꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯕꯤꯀꯥꯁꯅ ꯎꯏ꯫
Mabu hallway adugi maya yurakpada thoibigi mai thongdi ubang ngamkhidri maingal aduna yobang ngamdabana Bikasna mundi yengi thoibida amama maraktuda magi mai thongdo mayak sengna uba phangnabra haiduna adubu magi marak tamna lakliba misak ado thoibi oiramdri amuba masamda da mokhwang yona sangbi thawai yawdraba haksang oirabasu Jimbalda nok fit tobi nupi ama khakni magi manakta sangsirakliba ado Bikas mundi yengi mana uriba ado wakhalnara haina adubu nupi adudi adumak magi marakta changsilakpa lepti Madudagi Bikas mamay ado hut layduna hallway adudagi senthori Matung onduna yengluba adudasu nupi aduna mabu tanaraklami Bikas na asom mathong marang khangda selakpa matamda kanagumba miyoi amana mabu tap haduna ka amada pusinbagumna tawki Bikas pakhatna lawgi tawi adubu magi machil mensilai tungdagi tanja aduda thong adusu Arep akham leita kokok thilaklami aduga nupi macha amagi khonjal da sonthangna na haireklami Nang aduda na punsi chupa leibe yari Bikas na leiriba ka adu pungomami madudagi mada torchlight tuna kaplaga yengi mabuka asida pusilikliba misak ado uba matamda Bikas to khangkau kawi patho Emotional control tawba ngamdraduna Bikas na patho bu chetna konsili patho nang oiriko patho na mane patho ni kayuna nang mapam masida laklisiba Ay nang muthi balak pa ni patho nang di sige mapam se kamay na kangiba nang nga iramba notes singdo ay loina ui ado wairadi ay gi warning do Noina thawai kayino mapam se yamna thiba mapam ne aina susida lotlaga leiriba asini aina ka asdagi lehek thoklubada mahana ibu soidana hatkrani mahaibadi thababura hoi haibagona patho maku adunomi pathona amu haireklami thabana iramba wai singduso nakoi phanglamlani thajei yumse mahaki yumni huji ekhoina leiriba ka asina Magi mama mapagi kani ka sidama kaidongda changlaknoi aduna sigi ka sikhakni aikhoigi saphagadaba kani mahakna yum sigi kaching kui akhuding loina chachatbani aduga thambal hedena hairiba mafam dusu magi sanafamni Bikas na mo hairi adudi hauji aibu tanarakpa misakto ma oidoini ko ado thoibine kara rejat kraba Pathaunagi nanga tomta na tabra laklise Thoibi ka puna lakpani madi chenkri aduda aina suma butanabani aduga thabana aibu amu tanarakpa Pathauna amu khumi aisu khangri thoibi ki laifamdi ado yum asidagi nanthokna ba lambi ama thidaba yadi thabase kokchak pinu pini mana iku loina soidin hatkrani Bikas na mo hairei ay thoibi hundok lambadi yar sirabasu maga siminani haina aina wasakhibani Pathauna mo hairami Bikas hausikti matam henkri thabana thoibi bu soidena pharamlani ay upai leiroi madugidi Bikas na makhutna makokta paisali adu yarui patho Pathauna amok haireklami Bikas si kase aina munna yenglaba matung khangli thokliba thodok pumagi mar thabagi mamana iramba cherol ama aina pari mana haibada thabase angang oiringai deki hauna sonosu yai thabana pamkhiba put ama hek phangdabada pochai ga loina thugai hai mi amta loina bayadi adu sohai adugini makhoina mi kanaso lehendraba Sigi mapalgi yum asidane leibagi maram adubu thabadine sida leiraga hena makok chakpa hele adudagi upai letter dunane thabagi mama mapanane mahakpu mafam asida chahi 10 matungta lehel hai Bikas nangak na hangi ha chahi 10 adu oi bataradi thaudo ase thopa matamda
thaba angang oiriba oire pathona makhatana thaba su sahi tara mafam asida mama mapa ngaituna leki adabu makhoi anidi sungan halakhide mana sahi tara tare surakpa adwaida ma khangba ngamdrduna yumse thadokduna chatna bahondaki amadi sauningbagi mayaina magi mama mapa amadi yoi pumadat laman singna bahonaki madudagi thambal hidden haini mafam asida lakpam yoi khudimak mana amata chithadana hat pahorakhibani asuna chahi ani maso haujinkri mana chahi taramapan churakpa adwaida ma amuka hena makok chaklaki adudagi magi mamana mangonda nongba phiramba angouba thambal ado paiduna u amaki makhongda leplega thambal gi laina singada amamamta oina thadatki madugi matungma u adumakta thauri yanduna siki thaudok adugi matung magi thawai aduna mafam asida lakpa miyoi khudi mafam asida lamokna hallaga mana hatpa horakhibani magumna naitom taraba kananastu hanna yengbitraba miyoi ngaktani mahakna hatliba asisu wari adu tabal loirekpada bikas sore adu tanik tanik holi magi matau aduda pathawna hair ami bikas nang kaidoragi mana thoibi hatnaba hotnare thoibi aikhoi anina umang asida het lakpadagi aina thoibi tathi tokhiba singada mana khangbadagi thoibi mahakna hatnaba hotnare bikas to ka aduda famduna leiba ngamdurduna thonglomda laklaga thong adu hangnaba honi matau aduda pathawna tungdagi hairaknami kaino bikas nangna tawridubo thongdo hangtokado thoibi kan mangam lari bikas na sauna matung phat olaga laudu lami adu oiradi mahabu sikro haina thado o haibro pathawna among haireklami nangna yum asidagi ekta kaidana satpa pamlabadi karigumba posak amakak thabada kathoklamma tabadi kamdongna karibo aina katkadoribano thoibi bu kathokro nangnasu ainasu mabu yamna hainadridudi aduna pathawne hek hairebaga mapalomdagi thoibigi khonjalna kanna laura ami bikas aibumda kanbiyo khonjal adu tabada khangma ngamdrjuna bikas adu khonglei thuna thong adu phat hangdoi pathausu bikas ki manakta sensilaktuna thong adu lonsinaba honi mapana thokina habani bikas adu bikas na pathabu phat inthoki ai chatke thoibi kanaba yadabani asumna hairam laga bikas na abok thong adu phat hangdok laga mapanda thokhiram aduga magi akoibada yengna thoibi bu ko thoibi nang kai lege thoibi gi khonjal amuk hana tarakhidri maduna hena kiri bikas mikuptuda amukso ngasagi magi camera adu ningsinglatladuna staircase aduda kumtharaklami mana makhong thangba khuding floor aduda makhol thorai bikas na magi torchlight aduna thanbada camera adu uri madudagi khonglei thuna mana camera adu fat khungkatli thangnaba mikupta thabasu staircase adugi matondagi bikas tamna utta chintharaklami bikas magi camera adu thangatuna thabagi thawai adugi photo adu namnaba hotni aduga take haina photo amanamki aduba thabagi thawai aduna karisu sokhanbadi ngamlamdi hanjin bikas na camera adu nami adubu kanaba sunglai leitri thabagi thawai adugi mayokta ikhang khangawdana camera adu su battery yaukhidri madudagi bikas adu mafam adudagi amuk chinthorei yumyai tamna thabagi thawai aduso magi matung inarai adubu tanja atuda thoibigi khonjal na staircase mathak tudagi kauraknami bikas thabagi thawai adu chatamadagi chapliptuna thoibigi khonjal adomda yengkhatli aduga akiba matauda makol hauna noklaga staircase aduda amuk kakhatli bikas na lawi thoibi nang chokpi yaroi asi haiduna bikas tu staircase aduda chengkhatlaknami mana staircase adugi matol yorokpa adwaida thabagi thawai adudi adumak mangkhri handakti khonglei thude yamna yangna bikas tu hallway adomda lakli aduga ngasai candle ama mushi tongna thalhoba adomda chelaklami mikuptuda uri
THOIBINA hallway adugi leimaida taaduna leiramliba ado Bikas sensele THOIBI ge manakta aduga THOIBI bu masa nom duna haudok tuna gyan tahanaba hotne kona thangda THOIBI mamit ado tamna panglei Bikas THOIBI gyan tarakpa aduda Bikas ado saring tana sorda amura khontorak laga haidak nami se hokuna patause asi haidana Bikas na THOIBI bu masa ngakpiduna tapna hogatli aduga mana sambiduna makoi ani lakpa hawi mafam adudagi asam na makoi ani asam lakpana ngasai candle ama mushi ngaliba room aduda hek thangnaba room ado yorakli room aduda sanglaklami makoi ani aduga thong ado manungdagi setna chingzili Bikas na tapna THOIBI bu samliba ado thadoi se nasana tumda lepa ngambri yengo THOIBI su lepi masado khazik sonbagi wani pura chatpa ngamdaba haibaduri natti Bikas na hangi nangasai gido kamaina dorino ai nang thina ba hotna bada kyang wai khangbra aikoi ani sumta thadok nagumse hairaga nangdi adam chenki engondagi ai sengna to phong khangdre THOIBI na mokhamla ami engonda kari thoke ai kemta nang singma ngamdre ngasai aikoi ani staircase kum therakpada adu phawde ning singi adai matung gyan adam ta khidre aina gyan tar pa matamda nangna ai hundok lamla adudani ado aina di nang koruk patai kanbiyo haina nangno koruk pani ai kemta ning singba thokdre ai gyan adam ta khidre adu oi batardi thabana nangi khonjal sarga aibuka dudagi kokthop soidana hoiramgani aduga madugi pathau haiba midunane marolama THOIBI na hangi nang pathau ga thengnaraba thengnare adudi ma kaida lehoge magi man atu chalasila o aikoi ani makla o makai ani na asam na hek haina baga ka adugi thong adu mapandagi kokuk haina thilai pathaugi khonjal ga sapmanaba khonjal aman haidaklami Bikas thong sango ne manong dale banatro THOIBI na tapna hairi pathau ne thong sange asi haiduna THOIBI adu thong lomda chatkige tawi adubu Bikas na THOIBI bu khami aduga magi makutna nupi adugi machil adu mensili khonjal thoktana ba haiduna thong adusu kana thilai adugi matungda amok khanglep lepkri thangnaba mikupta mafam adudagi mihoi amana chatkibagumna khongthang makhol ama tapna lapthokhi Bikas na THOIBI gi machil menshiliba ado hek thadokpaga THOIBI na hangi kaigino Bikas nangna thongse hangdriba pathau na tro hosiki do pathau suman mandi adugini asi hairiga masigi matungda makoi anido makoina leriba ka adugi akoibada somjingla ame ka ado angag amagi ka adugumna decorate tawi phajaba phamung amasu lei madugi mathakta ANGOUBA blanket amasu thami ka adugi kachin oina dressing table amasu lei adubu mingsel adudi kairamli dressing table mathak tudana harmonium amasu lei madu ubada THOIBI na tapna hai sidi thabagi rumni Bikas na kanna paisali THOIBI gi makuttu amuk hana magi manaktagi satkidana ba haiduna harmonium leiriba adugi manakta laklami aduga mundi yengi posak aduda khutnadi thengdana THOIBI na amuk hairai aikhoina mita ukiba saktam dugane chapmanai ko Bikas no dressing table adugi khwaidigi mathak thangba drawas adu chingthokduna yengi adubu manungda karisu yaurumdi madudagi ani suba amadi ahum suba adusto hangduktuna yengbadi karisu yarumdraba adudadi aroibo ena mari suba drawas adu hangduktuna yengi mari suba drawas adugi manungdagi ANGOUBA THAMBAL amakak yarumi THAMBAL adugi lainasu ahum khakta ngairami THAMBAL adugi nakandana phajaba masanana thuplaba chi ama leirami Bikas na chi adu loduna hangdoklaga pai asomna irami thabagi handwriting na ANGOUBA THAMBAL asina aina sikiba adugi
ꯈꯨꯗꯝ ꯑꯣꯏꯍꯧꯔꯅꯤ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜꯅꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯤ ꯏꯃꯥꯗꯨꯒꯤ ꯈꯨꯗꯣꯜꯅꯤ ꯊꯝꯕꯥꯜ ꯑꯁꯤꯅ ꯂꯣꯏꯈꯤꯕꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯤꯡꯁꯤꯡꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯐꯪꯒꯗꯕ ꯄꯣꯠꯁꯛ ꯍꯥꯏꯔꯕꯗꯤ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯈꯣꯛꯈꯣꯛꯇꯅꯤ ꯃꯇꯝ ꯑꯃꯗ ꯐꯖꯔꯕ ꯑꯉꯧꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯂꯩꯅꯥ ꯀꯪꯈ꯭ꯔꯕ ꯂꯩꯅꯥ ꯀꯦꯟꯈ꯭ꯔꯕ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯈꯣꯛꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯅ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯐꯨꯝꯗꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯅꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯕꯤꯀꯥꯁꯅ ꯆꯦꯅꯥ ꯑꯗꯨ ꯑꯃꯨꯛ ꯗ꯭ꯔꯋꯥꯁ ꯑꯗꯨꯗ ꯍꯥꯞꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯣꯔꯤꯁꯤꯁ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯒꯤ ꯎꯃꯪ ꯑꯁꯦ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯄꯨꯝꯕꯁꯨ ꯅꯤꯡꯇꯝꯕ ꯐꯪꯒꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯆꯥꯟꯁꯇꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯅꯕꯗꯤ ꯌꯥꯗꯦ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯐꯔꯦꯁꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯤ ꯑꯩꯅ ꯄꯥꯏꯔꯛꯄ ꯀꯦꯃꯦꯔꯥꯗꯣ ꯕꯦꯇ꯭ꯔꯤ ꯗꯥꯎꯟ ꯆꯠꯈ꯭ꯔꯤ ꯕꯦꯇ꯭ꯔꯤ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯂꯩꯔꯕꯁꯨ ꯌꯥꯏ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯨꯠ ꯁꯝꯅꯔꯒ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯔꯛꯅꯕ ꯍꯣꯠꯅꯩ ꯕꯤꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯉꯤ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯂꯒ ꯍꯣꯜꯋꯦ ꯑꯁꯥꯡꯕ ꯄꯔꯦꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯀꯣꯅꯔ ꯑꯃꯗꯣ ꯍꯦꯛ ꯊꯦꯛꯄꯒ ꯎꯔꯤ ꯉꯁꯥꯏ ꯕꯤꯀꯥꯁꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯥꯊꯧꯅ ꯃꯥꯕꯨ ꯆꯤꯡꯁꯤꯟꯈꯤꯕ ꯔꯨꯝ ꯑꯗꯨ ꯊꯕꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯔꯨꯝ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯪꯉꯤ ꯑꯁꯤꯒꯤ ꯔꯨꯝꯁꯦ ꯀꯅꯥꯒꯤꯅꯣ ꯕꯤꯀꯥꯁꯅ ꯈꯨꯝꯂꯛꯏ ꯉꯁꯥꯏ ꯄꯥꯊꯧ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯕꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯕꯤꯀꯥꯁ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯥ ꯁꯤꯗ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯊꯣꯏꯕꯤꯅ ꯍꯪꯂꯛꯑꯝꯃꯤ ꯕꯤꯀꯥꯁ ꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯦ ꯂꯪꯂꯥ ꯂꯪꯖꯤꯡ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯦ ꯃꯁꯦ ꯅꯪꯗꯤ ꯑꯉꯛ ꯐꯥꯎꯗꯕ꯭ꯔꯥ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯪꯅ ꯍꯪꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯁꯨꯝ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯂꯥꯛꯄꯗ ꯊꯋꯥꯏ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯔꯛꯏ ꯊꯋꯥꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯈꯤ ꯊꯕꯥꯅ ꯍꯥꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅꯆꯤꯡꯕ ꯀꯌꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯕ ꯃꯤ ꯑꯝꯇ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯤ ꯄꯥꯊꯧꯗꯤ ꯍꯤꯡꯂꯤ ꯊꯣꯏꯕꯤ ꯑꯗꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯗꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯎꯍꯩꯗꯕ ꯁꯛꯇꯝ ꯑꯃ ꯎꯕꯗꯨꯗ ꯃꯥ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈꯤ ꯑꯗꯨꯒ ꯂꯠꯂꯤ ꯂꯠꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯀꯥꯁꯇ ꯁꯦꯡꯅ ꯄꯥꯊꯧ ꯊꯣꯏꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯕꯤꯀꯥꯁꯇꯣ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯕꯤꯀꯥꯁꯇꯣ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯑꯝꯃꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯄꯥꯊꯧ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯊꯧꯒꯤ ꯃꯁꯥ ꯂꯥꯟꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯉꯝꯃꯝꯃꯤ ꯄꯥꯊꯧ ꯑꯗꯨ ꯆꯤꯝꯕꯥꯜ ꯆꯤꯛꯂꯞ ꯀꯔꯦꯝꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯕꯥꯒꯤ ꯈꯨꯠꯇ ꯇꯥꯔꯅꯤ ꯊꯣꯏꯕꯤꯒ ꯕꯤꯀꯥꯁꯀꯅ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯟꯅꯩ ꯁꯣꯔꯒ ꯈꯤꯇꯪ ꯈꯤꯇꯪꯅꯤ ꯊꯤꯡꯉ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯤ ꯄꯥꯊꯧ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯄꯥꯊꯧꯒꯤ ꯊꯋꯥꯏꯅꯤ ꯄꯥꯊꯧꯒꯤ ꯊꯋꯥꯏ ꯑꯗꯨ
ka manung aduda sanglaklammi aduga makut asangbadu tingthok tuna thoibiga bikas kasu kihallai bikas ngak na hangi nangdi kamdongna pathau chatliba du lepi aduga makhoi ani da yengduna hairaklammi aina hapta kaya jangduna thambal hidelgi maramda thijinduna lak amadi mafam asigi wari tapna khangba hawrki aina mafam asida yoraba matungda thaba amadi thabagi mama mapa anina iramba journal amadi diary kaya thengnaki matam aduda aina thijilamba adugi chap sawa pakum suphangi madudagi ayum aduda halagi khanna yum adudagi thoraki aina yum asdagi khonghit thangturukpaga aroiba oina aina anguba thambal amka oki adubu thambal adugi lainadi amata yauramdi swapnatagi bakuktu khakta ngairami mikuptuda aina khanglaki madudi thabana aibu tanari aibu question chanari haiba matam aduda magi asengba saktam aingonda ulaki amadi kudaktuda mana aibu hatki ai sikiba kuiraba misakni aduga aina nakhoibu longnam tawduna mafam asda purakhibani thabana magi manakta minan yamna fanghanba pami asi haiba loirakpada pathawdu amu bikas ka thoibiga gi manakta changsila ame bikas na kanna nawrai adubo aina nangbo konki nangbu sopayaki madada kamdongna oithokliba kamdongna nangbo sire haigadauriba pathawna amuk khumlai aina aigi saklon kaya lauduna tawkhiba ngaktani madudi thawai haibasidi loina ngami launingba saklon lawai masigi sakti asinari ai khoina taibang miyoiba na khoibo laina lawnom tawa ngamliba patho ai singli yamna lankri aina matam sana nangbu kan mangamkhit aduba hauzikti ai khoi lakli nang mafam ase thabaga loinena wana leiragano kanana ibu wana mafam asida lei hairiba thaba matumta mafam asida leiba yar ai mabu miku khuding senagani makhoi ani asamna wari sanari kanda thabina bikas ki marumda lotlaga room ajuda kari lei haina thiraklami maduda uri camera adugi battery ama leiriba adu thabina battery adu lawi aduga bikas ki makhutta loan pire bikas to makhutu tungda thamlaga battery adu lawi aduga camera aduda hapsin na haireklami pathauda thawagi dama nangi chanaraba marup amadi ege thawai oiribi thoibibu hatki khalabra pathauna akhaba mirok amanogla aigi hanagi punsida nangbu aigi chanaba marup oikhibani adubu aidi hauzik anaubu punshi amada hingri asi haiduna pathaw adu thuni yangna makut sangna tingthoraklaga thoibiga bikas ka gi manak ta tamda changsalai bikas na kan laurami phare adudi ai nangi dabak nungai tabadi poi asi haiduna bikas na camera ado thangkatli aduga pathaw gi mamai adu photo amuruk namki camera gi flash tuda pathaw tunglumda hanki aduga chaina khangbagumna kana laurai thoibina pirakpa battery aduna hana camera masada yaujaba battery adudagi maingal so kanba helamli pathaw do chaina khangna leimaida tai aduga bikas ta yengkhatli aroibo ina bikas na su leimaida tariba magi chanaraba maruk adudi yengzai aduga camera adu thangatuna photo ama sundamli handakti pathaw adu tamthiraba saktam adu tapna mangkri aduga kona thangda anganba mangal ama oina onthorakli pathawgi khonjalna sonthangna hairami nangbu thagatchari wahi adu hairamlaga mangal adu samafam adudagi adumak paithokri bikas sor amurok sangna hontoklaga kapningbadu fazil bikas tapna machinda soli goodbye pathaw thaibizo bikas ke mataw aduda bikas pu tunglomdagi tapna konshil ami aduga hairi ayamna soikre bikas aina battery do pirubada
ꯄꯥꯊꯧ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯕꯤꯀꯥꯁꯁꯨ ꯊꯣꯏꯕꯤ ꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ "It's okay. ꯍꯧꯖꯤꯛꯇꯤ ꯊꯕꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯆꯩꯅꯥ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯏꯪꯅ ꯂꯩꯈ꯭ꯔꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯥꯕꯨ ꯂꯥꯟꯊꯦꯡꯅꯒꯗꯕ ꯋꯥꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯕꯦꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯊꯧꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯌꯥꯏ꯫ ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤ." "ꯉꯥꯏꯈꯨꯑꯣ ꯕꯤꯀꯥꯁ, ꯄꯥꯊꯧꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯃꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄꯗ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯊꯝꯕꯥꯜ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯗꯨꯗꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯕꯥ ꯊꯣꯔꯛꯂꯒ ꯊꯕꯥꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯦ ꯍꯥꯏꯈꯤꯕꯗꯨꯗꯤ꯫ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄꯗ ꯃꯥ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯀꯃꯥꯏ ꯇꯧꯕ? ꯍꯧꯖꯤꯛꯇꯤ ꯃꯥ ꯊꯣꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯀꯦꯃꯦꯔꯥ ꯑꯁꯤ ꯄꯥꯏꯔꯤꯁꯤꯗꯤ꯫ ꯄꯥꯊꯧꯗꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯄꯥꯏꯗꯦ, ꯑꯗꯨꯅ ꯃꯥꯅ ꯄꯥꯊꯧꯕꯨ ꯍꯥꯠꯄ ꯉꯝꯕꯅꯤ꯫ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯉꯩ ꯀꯅꯥꯝꯇꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯂꯥꯛꯑꯣ ꯆꯠꯄ ꯍꯧꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯂꯩꯅꯥ ꯑꯅꯤꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗꯁꯨ ꯎꯔꯤ 7 ꯁꯨꯕ ꯊꯝꯕꯥꯜ ꯑꯗꯨ꯫ 7 ꯁꯨꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯁꯨꯞꯅꯇꯒꯤ ꯂꯩꯅꯥ ꯑꯃꯈꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯑꯗꯨ ꯁꯥꯄꯨ ꯀꯟꯅ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯆꯤꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯇ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯑꯗꯨꯛ ꯅꯛꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯁꯛ ꯃꯁꯥ ꯎꯅꯒꯦ ꯐꯪꯗ꯭ꯔꯤ ꯂꯩꯆꯤꯜ ꯑꯗꯨꯅ ꯊꯥꯃꯟꯕꯅ꯫ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯤꯀꯥꯁ, ꯃꯥ ꯂꯥꯛꯑꯦ!" ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯕꯤꯀꯥꯁ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠ ꯃꯅꯥꯗꯣ ꯁꯪꯅ ꯌꯦꯡꯉꯤ꯫ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯊꯕꯥ ꯀꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯕ꯫ ꯕꯤꯀꯥꯁ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯚ꯭ꯌꯨ ꯐꯥꯏꯟꯗꯔ ꯑꯗꯨꯗꯒꯤ ꯌꯦꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯁꯣꯔꯁꯇꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯅꯤꯒꯤ ꯃꯌꯥꯏꯅ ꯊꯣꯏꯕꯤꯗ ꯁꯣꯔ ꯍꯣꯟꯕ ꯑꯣꯔꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯁꯣꯟꯊꯥꯡꯅꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯈꯖꯤꯛ ꯄꯥꯊꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯎꯔꯤ ꯑꯔꯣꯏꯕ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯗꯨ꯫ ꯊꯝꯕꯥꯜ ꯑꯗꯨ ꯂꯩꯅꯥ ꯑꯃꯠꯇ ꯌꯧꯔꯝꯗ꯭ꯔꯤ, ꯃꯈꯣꯛ ꯈꯛꯇ ꯉꯥꯏꯔꯤ꯫ ꯊꯝꯕꯥꯜ ꯃꯈꯣꯛ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯑꯃ ꯐꯣꯡꯕ ꯎꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ꯫ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯊꯕꯥꯒꯤ ꯀꯤꯔꯕ ꯁꯛꯇꯝ꯫ ꯊꯕꯥ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯤꯕ ꯃꯁꯝꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯈꯨꯝꯀꯠꯇꯨꯅ ꯎꯍꯜꯂꯔꯤ ꯃꯥꯒꯤ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯅꯤ꯫ ꯃꯁꯝ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯈꯣꯝꯀꯠꯈꯤꯕ ꯑꯗꯨꯗꯁꯨ ꯎꯔꯛꯂꯝꯃꯤ ꯊꯕꯥꯒꯤ ꯇꯨꯡꯃꯥꯡ ꯂꯩꯊꯦꯛꯂꯕ ꯉꯛꯁꯝ꯫ ꯉꯛꯁꯝ ꯑꯗꯨꯗꯁꯨ ꯊꯧꯔꯤ ꯌꯥꯟꯈꯤꯕꯒꯤ ꯊꯧꯔꯤꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯕꯥꯗꯨ ꯑꯀꯤꯕ ꯈꯣꯟꯊꯣꯛꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯅꯥꯀꯣꯡꯗꯣ ꯃꯦꯟꯁꯤꯜꯂꯤ꯫ ꯊꯕꯥꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯊꯕꯥꯗꯣ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯃꯁꯥꯗꯨ ꯂꯣꯡꯊꯦꯛ ꯊꯦꯛꯂꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯝꯅ ꯌꯥꯡꯅ꯫ ꯕꯤꯀꯥꯁꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯊꯕꯥꯒꯤ ꯐꯣꯇꯣ ꯅꯝꯃꯤ꯫ ꯑꯍꯥꯟꯕ ꯐꯣꯇꯣ ꯅꯝꯕ ꯑꯗꯨꯗ ꯊꯕꯥ ꯃꯁꯥꯗ ꯆꯩꯅꯥ ꯈꯖꯤꯛ ꯐꯪꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯕꯥꯗꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯕꯥꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯛꯏ ꯑꯗꯨꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯕꯨ ꯂꯥꯝꯒꯤ ꯇꯧꯔꯛꯏ꯫ ꯊꯕꯥ ꯃꯥꯅ ꯃꯥꯒꯤ ꯃꯉꯛ ꯁꯝꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯏꯪꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯦꯡꯂꯛꯄꯗ ꯊꯣꯏꯕꯤ ꯁꯦꯡꯅ ꯑꯀꯤꯕꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯕꯤꯀꯥꯁꯁꯨ ꯃꯇꯨꯡꯗ ꯐꯠ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯀꯥꯁꯅ ꯂꯥꯎꯏ, "ꯅꯪꯒꯨꯝꯕ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯉꯣꯟꯗ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ?
ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯑꯃꯨꯛꯁꯨ ꯊꯥꯕꯥꯗ ꯐꯣꯇꯣ ꯅꯝꯃꯤ ꯍꯟꯗꯛꯁꯨ ꯊꯥꯕꯥ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯉꯛꯁꯝ ꯄꯥꯏꯔꯤꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯃꯛ ꯊꯣꯏꯕꯤ ꯃꯁꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯤ ꯕꯤꯀꯥꯁꯇ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤꯉꯩ ꯊꯥꯕꯥꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ ꯊꯥꯕꯥꯗꯨ ꯁꯣꯟꯊꯥꯡꯅꯅ ꯁꯥꯎꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯅꯪ ꯑꯩꯒ ꯂꯩꯒꯗꯕꯅꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒ ꯍꯦꯎꯒꯗꯕꯅꯤ ꯕꯤꯀꯥꯁꯇꯨ ꯊꯥꯕꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯔꯤ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯕꯥꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯄꯔꯐꯦꯛ ꯁꯣꯠ ꯑꯃ ꯅꯝꯂꯒꯦ ꯈꯟꯅ ꯉꯥꯏꯔꯤ ꯕꯤꯀꯥꯁꯅ ꯊꯥꯕꯥꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯏꯟꯆꯤ ꯈꯔ ꯈꯛ ꯂꯥꯞꯅꯅ ꯂꯩꯔꯕ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯇꯣ ꯑꯃꯈꯛ ꯅꯝꯍꯧꯏ ꯍꯟꯗꯛꯇꯤ ꯐ꯭ꯂꯥꯁ ꯑꯗꯨꯅ ꯊꯥꯕꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯩꯅꯥ ꯄꯤꯔꯝꯃꯤ ꯊꯥꯕꯥ ꯇꯨꯡꯂꯣꯝꯗ ꯍꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗꯒꯨꯝꯅ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯏ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯇꯞꯅ ꯇꯞꯅ ꯃꯥꯡꯖꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯆꯤꯟ ꯊꯥꯔꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯂꯕ ꯑꯗꯨꯁꯨ ꯀꯣꯛꯈ꯭ꯔꯤ ꯑꯐꯕ ꯁꯀꯤꯅꯥ ꯐꯪꯂꯛꯂꯤ ꯕꯤꯀꯥꯁꯇꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯤ ꯊꯣꯏꯕꯤ ꯀꯩꯝꯇ ꯁꯣꯛꯇꯕ꯭ꯔꯥ ꯊꯣꯏꯕꯤ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯀꯣꯛ ꯑꯗꯨ ꯐꯦꯠ ꯐꯦꯠ ꯇꯞꯅ ꯍꯥꯏ ꯕꯤꯀꯥꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯏ ꯄꯥꯛꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯃꯤꯀꯞ ꯑꯗꯨꯗ ꯑꯇꯤꯌꯥꯊꯛꯇ ꯉꯥꯜꯂꯝꯕ ꯑꯃꯨꯕ ꯅꯣꯡꯁꯤꯡꯗꯨꯁꯨ ꯄꯥꯏꯈ꯭ꯔꯤ ꯃꯥꯏꯀꯩ ꯑꯃꯗ ꯀꯣꯔꯧꯍꯟꯕ ꯃꯥꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯔꯤ ꯀꯣꯔꯧꯍꯟꯕ ꯃꯥꯒꯤ ꯃꯁꯛ ꯃꯉꯥꯜꯅ ꯌꯩꯔꯤꯕ ꯐꯖꯔꯕ ꯊꯝꯕꯥꯜ ꯍꯤꯗꯦꯟꯒꯤ ꯄꯥꯠ ꯑꯗꯨꯗ ꯏꯁꯤꯡ ꯏꯄꯣꯝꯂꯛꯇ ꯁꯥꯟꯅꯔꯤꯕ ꯂꯝꯂꯩ ꯉꯥ ꯀꯌꯥꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯗ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯒ ꯕꯤꯀꯥꯁꯀꯗꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯁ ꯁ꯭ꯇꯦꯁꯟ ꯍꯦꯛ ꯌꯧꯕꯒ ꯕꯤꯀꯥꯁꯅ ꯃꯈꯣꯏꯒꯤ ꯀꯪꯂꯩꯁꯅꯥ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ ꯑꯁꯣꯝ ꯅꯥꯀꯜꯗꯒꯤ ꯑꯗꯨꯒ ꯆꯤꯞ ꯖꯣꯅꯤꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯕꯤꯀꯥꯁ ꯅꯉꯣꯟꯗꯒꯤ ꯄꯥꯎ ꯇꯥꯕ ꯐꯪꯕ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯅꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯕꯤꯀꯥꯁꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯉꯝꯂꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯅ ꯃꯐꯝꯁꯤ ꯌꯧꯔꯛꯏ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯏ ꯅꯈꯣꯏꯗ ꯀꯩꯁꯨ ꯊꯥꯖꯕꯤꯔꯣꯏ ꯄꯥꯊꯧꯗꯤ ꯐꯪꯂꯕ꯭ꯔꯣ ꯃꯍꯥꯛꯀ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯕ꯭ꯔꯣ ꯖꯣꯅꯤꯅ ꯍꯪꯂꯛꯄꯅꯤ ꯄꯥꯊꯧꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯕꯤꯀꯥꯁꯇꯨ ꯁꯛꯐꯝ ꯈꯪꯍꯟꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯇꯞꯂ ꯈꯨꯝꯂꯛꯑꯝꯃꯤ ꯄꯥꯊꯧꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯖꯣꯅꯤ ꯄꯥꯈꯠꯅ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯃꯥꯗꯤ ꯕꯤꯀꯥꯁꯅ ꯈꯨꯝꯃꯤ ꯊꯝꯕꯥꯜ ꯍꯤꯗꯦꯟꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯉꯥꯡꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯂꯤꯗ ꯖꯣꯅꯤ ꯊꯋꯥꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯑꯀꯛꯅꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯍꯟꯕ ꯑꯣꯏꯔꯝꯂꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯍꯟꯕ ꯑꯣꯏꯔꯝꯂꯦ ꯊꯋꯥꯏ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯕꯨꯁꯨ ꯁꯨꯝꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯊꯝꯕꯥꯜ ꯍꯤꯗꯦꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯊꯧꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯣꯏꯔꯝꯂꯦ ꯖꯣꯅꯤꯅ ꯇꯞꯅ ꯍꯥꯏꯔꯝꯂꯛꯏ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯕꯤꯀꯥꯁ ꯄꯥꯊꯧꯁꯦ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯁꯅꯨ ꯅꯪꯅ ꯁꯤꯗ ꯌꯧꯔꯛꯂꯀꯥꯟꯗꯅꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯕꯤꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯄꯨꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯁꯤ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯩꯒ ꯂꯩꯌꯦ ꯃꯥꯕꯨꯗꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐ꯭ꯂꯥꯏꯠꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯔꯦꯟꯖ ꯇꯧꯔꯅꯤ ꯍꯌꯦꯡꯃꯛ ꯁꯤꯗ ꯍꯜꯂꯛꯄ ꯌꯥꯅꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡꯗꯤ ꯅꯝꯂꯛꯄ ꯅꯠꯇ꯭ꯔꯥ ꯅꯝꯂꯛꯏ ꯐꯣꯇꯣ ꯃꯈꯜ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯅꯕ ꯇꯧꯔꯣ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯍꯥꯏꯌꯦ
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯅꯕ ꯇꯧꯔꯣ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯗꯥꯖꯣꯅꯤ ꯑꯁꯝꯅ ꯍꯥꯏꯅꯔꯣꯗꯅ ꯀꯣꯜ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯅ ꯕꯤꯀꯥꯁꯇꯨ ꯅꯣꯛꯃꯤ ꯇꯧꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯊꯣꯏꯕꯤꯅꯁꯨ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯕꯤꯀꯥꯁꯇ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯧꯕ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ